नुपी वन पोलुरे हाना वाखल सोंथबगी महुत्ता पामजब लंबी अद संगसेंदुना इरोमदम लेप्सब ngamnab honasi lamdam asigi phawgulaklibi actress takhelmayum nongthanganbi ayiba doctor khaidem athauba lamdam asigi nupi singbu awang mathakta thammi amadi ikai khumnari haina lawduna laklabasu hangana yenglubada amadi ngasisu adumak sin da oina lawba oina tawri tasengna lamdam asigi nupi singi thawna malem sinba thungna singthanari nupana nupi bu otpi nei biba amadi kayarak hana sarak tambiri thawong si saukhatpa amadi wakhal taba khunai amagi masat natte amarom da nupana nupi bu otpa amadi ikai khunaba manghan bagi thawdok itatatna tholiba asigi mathakta nupi na nupi bu otpi bagi sang hengalak asisu yamna laibak thibani maram aduna ikoi punama wakhal tamina duna nupi nupa haiba leitana saukhatpa ing tapa lamdam ama oiba ngamnaba honamina si hana lamdam asigi yamna kana phawgalaklibi sahi na rupi actress takhelmayum nongthanganbi na phongdorok takhelmayum nongthanganbi khurai kongpal sajur lekai da leiba takhelmayum langamba elias ratan kumar amadi takhelmayum ongbi romita gi masanupi mahaki masin manau mari ni nongthanganbi angang oiringe digi hauna jagoi isai yamna pamna horaki yamna sahi nauringe matam digi style artist ama oina teleplay amadi short film singbada saruk yaduna sulaki mahaki mapu boksu saknairaba artist amani nongthanganbi gi lekai da leiba ka thokpa film gi direct toba amadi cameraman su oiba ji gulapi da acting tamlaki film gi lama sida mapungena pusilaki basi yambung kaiku amadi leikitraba kaka jiten pusin biraki nongthanganbi science stream da graduation loisinkre maram chanu inspector yohenba 2 saji mita khongsat part 5 hingkhini sagi damak napal chaurana film trang mamuk kumkre loinana music video album taramuk to su ek tokre tamphamani thainagi lairang nungsibi hingkhisira aibu puri puraba saitheng dugi sainakol amadi itairei puroibra haibani singba anoba film kaya amasu lakadauri maram chanu hairiba film asi north east amadi manipur state film gi nomini su sangmangamki nongthanganbi covid-19 na maram oiduna mipung khuding da saitheng phangbagum manipur gi artist sing su achoba saitheng ama piri maram aduna ikoi punamangna lengang na paikhalakpa section thorang sing ngaktuna satwa mathau tai natrabada sahi ama hena waduna laklibasi makhatana duma wana hingba haibadu oigani loinana covid-19 gi matam asida pochegi mamal ka hena tangkhalakliba asina leita lairaba mioi singda amuke hena awaba piba haibadu oi maramaduna hiramasigi matangda lengang na khanaba mi yeng changhaningi lamdam asida tasengna hairabada artist sama oiba haibasi araiba thabak amadi natti artist singi nokhet toba maithongi marumda asoba awaba kaya amasu leitaba natte adubu hingnabagi lanphamda tongan tonda professional oiba lambi kaya dasu sarug yadaba yade nupi ma oiragasu iromdom lepsaba ngamnaba tumina leithoktanaba honai film kumna ISTV channel sandokpa hello taminarasi amadi duda sada sandokpa naha singi oiba laglo naharona singba thoramda anchor ona thabak tawki unsigi lambi da awabadi kayani adubu pamjarubana maramoduna lamasida chatnaba honabada ngasi pawa awaba mata leitri makha tarapa punsi dasu leibang miyang bi thogol tawna sahi kharigi matungda kanala jadraba mioi singi angamba mateng panaba honaba pami lamasida chatnaba honabada imung manungna sauna support tawbiba amadi isana pamna sachaba lambi amasu oraba maramna tungkoina lambi sida satuna imaleba ki thogol tawge hana khalli loinana hawrakliba mirol singna hayeng hangsit haiba ngaidana apama thabak adu khudaktagi tawba honaba hona haningi loinana lamdam asida leiraba nupi singna nupi ama oina poglure hana wakal sontaba tawbiganu maramaduna nupi ama oire hana wakal sontabagi mahutta iromdom lepsaba ngamnaba mana pamjariba lambi da sangsinduna punamaki amadi imaleba ki mingchat purakpa ngamnaba honasi ngasi film gi lambi sida sangduna iramdam gi thogal khara tawba ngamliba asi apokpi imung manung amadi takpi tambirako oja singi mapana ngambani loinana manipuri masa moina lamdam asigi fajarba culture chanalon sat kaya ama sulerambana yamna sauthok jaba phawi hanasu mana makha tana phongdorakhi aroibada ngasi gi paudum gi video yengbirbu punamakku thagatsari